Good morning. Ngasigi card ki message ka matam timing aphabaga hapetan share to jerke ma'am da. Silere ko ye card ahum sina 1 2 and 3. Silere ko card ahum se ko card number 1 se ngasi gi na dikitang negative hoy ko negative hoy se kamaina no hai kan se da sida ko mina hairakpa matamda ko haidi haibada hairakpa hairagadi ai shima tawbi ko pige ka hairakpa matamda ngasi gi onadi believe tawbo no banka especially pesha gi matang da ka hairasine ko haidi pesha gi matang da ka hairagadi pesha se haidi backup piro oiba ngasi logradi duna ngasi sima hold tawbiyo ko aduga amana haidi imung manunggi marakta hai tare ko hadi mi atopana wangang pamatam natra keno tarok pamatam sida khedang avoid tawi ba hai tare ha adu lawru da ba hai tare ko mina hairak pawa mi gi mawa kya law da ba hai tare ko adu maina gumba oina tawi ba hai tare hadi aingon da khedang keno ke ani mina natra ga ai even ai partner na fawa da ko hadi keno tawi mong da tawi ko hadi cheating to bagi mong da hai tare ko nongon da khedang wa lot pakot pa adum ba fawa le ko ado sisina ahamba card kini ko ado sum aside major kaino oina yeng mana twen daily gi oina haraga di just ngasi gi oina haraga di ketang alert oi biyo kem nate ko ado ani subagi sina ko sel thung gi matang da ko hadi num khanjal laga leigano ko khanjal laga leigano pesha adum hai tare ko hadi adum lakjagani ai kaino da to yora kan da hai tare ko hajik se hai tare ko hadi lak tare phang dre kamai taw ni kho ni na dum ungaga leibudo lakani ko lakpadi lakani phang ma khutta pairaga di leidu luktharaga su leitra hadi poche lakdi lakani ba ado hajik tagi hona hadi aina ngasi do hena matha sa laga yam thuna laktori basini da adu duna sabi gono kemta ko hadi pesha je amu lakani amu chatkani amu lakani amu chatkani ko adu duna pesha hadi energy gum bane mas ko adu duna hadi yam ka hena keno to buida ba hai tare ko ahum suba card ki ahum suba card pudi yam phai ko ahum suba card yam phai har da sun ko hadi nimit har di mangal ni na ko adu duna afaba lakpa gumba oina oigani aduga sum keno gumba su toy ko hadi angang gumba ko gi pregnancy gumba kai gumba adum bazu indicates tawe ko aduga yamna fulfill oibodo hadi nahange ka sum khallag ngasi gi sum khallaga thaba ama leraga di ngasi gi thabak to oiba yai ko adu sisina akoi gi card ki message lere ko adu timing se ngasi je tang mari ko tang mari se ayuk ki pung taru tagina nipan ga minute 38 phawm leikre adu matunda mapan ga minute 58 daina pung 38 ga minute 53 phawm leire adudagi amu amaga minute 58 dagina mari ga minute 38 phawm leire ko adudai matunda taru ga minute 53 daina nungdangi pung 38 ga minute 38 phawba aduga ahing nongyai gi haragana pung 2 ga minute 9 dagina nongalamdai gi pung 3 ga minute keno phawba leire ko kun phawba ma leire ko adu ngasi yumja kaisa machu green machu setpiyo ko green machu setpiyo green hoi aingonda lay di green lay tabni na kamaina lay katpado hai kaishu kaide mana gumba katpiyo lay gi mana gumba haidi lay angang bodo hekwa matamda mana changba ke ka khara ya holo aduga haidi green mana gumba do maina gumba katpi be yai ko aduga mingonda sum aina kaino ma pining ba khoning ba leraga di eno mangda asangba gumba ko asangba haidi hinjang na pi asangba gumba su ko haidi aina pibi be yai ba mingonda adusu phaiye ba haidi yumja kaisa numeta haidi asangaman haidi aina mi gi damakta haidi ngasagi imung do gi damakta aina mating pangbi bodo adusu phaiye ba haidi aina di asangaman do ngasagi leraga di pibi ma gi di chara oina oidene na ko aduduna admaina tawbi ba ma yai ko ado sida leire ngasi gi akoi gi kaino gi card ki message se ko thank you